Manipur da chathari beirang asina maram oiraga lanjena duna relief camp ta lairibasing masagi mayum da athuba matamda hanjinnaba Centre na permanent solution ama puthoknaba wafam Maitei Pangal Welfare Organization MMWO gi President M.A Chesaba na phongdorakli wafam ase laikhidraba iba kayamudin pukri mayum gi marirak suba ningsing thoromga mari leinana phongdokhibane MMWO na sinduna Manipur Press Club ta pangthokkiba thoramaduda Sahitya Academy Award BM Mesnamba Writers Union Manipur gi former President Arjul Kabir, Sahitya Academy Awardee Translation MM Manipuri Sahitya Parishad Literary Award 2025 Dr. Rahizuddin Saik, Fox ki President BM Yaima, USMDC Kairao Kendra ki President Alhaz Islauddin Amadi, MMWO ki Chief Advisor Hasimuddin Monamayumsu Sarugya ke, Thoramaduga Mari Lainana Chesabana Makata na hai, Aiba Aibi Singna Irakpa Sereng Amadi Makoina Sizinarapa Wahi Singaduna Lamda Masida Hingminariba Kanglo Furuk Kudingmak Nungsi Janana Leminanaba Hotnabada Achoba Thodang Lauri Masisu Hena Mai Pakna Makatana Lamda Masida Aiba Kaya Thoklakpagi Tangai Fadaba Lady Laikhidraba Aiba Pukri Mayum Kaya Mudin Amadi Layoi Kraba Aiba Singna Lauram Liba Thodang Adu Ngasigi Mirol Asina Kauthokpa Chumde Makoina Kunai da Piram Liba Nungsibagi Ichel Adu Akoi Kudingmakna Ngakna Chatpaga Loinana Hena Chesinaba Hotnaminasi Haiba Wafam Tamlake Inkak Liba Aiba Naha Kayabu Interest piba, uling thogatpa, habidi, ai besingsi, moigi thodang se lamdam sida, laimin nariba, kangluk furuk, ekoi masel gi marakta, makoina yamna sawa dai ta amal lawri, ekoi masel nungsi sana na laimin nabada, adugum laba, ai besing adubo ekoina, masigi, asigum laba, program asi pangthok laga, makoi besu, ekoina uling thogatsaba, amadi, makhata na sing hena, lamdam sida, afa lairik kaya yaktuna, laimin nariba kangluk furuk, masel gi marakta, Nungsi sana ba sampi laiba sakat palam damama oirana ba khona bada aikoi puna saruk yamin nasi amadi ai besing lawgi ri pathodang ase hena sauna lawbang ngamna ba gidamakta aikoina makhata na so ai ba kaya ama thongna na ba gi pandam da ngasi gi asim laba Manipur Maitei Pangal Welfare Organization na ngasi gi asim laba sayeng competition ase sinjabani aduga aina lamdam sigi oirak liba hauji kandu leta da ba phimam masida aina haijaning badi ikoi gi lamdam se khang thong sairaga leiba mapa mahi pandraba aduguma lamdam amam kha oiraga leire haiba singula ba phimam masida leiri ba se ikoi gi center gi lenga amadi Manipur government gi administration na leiri ba kangu su athu matam da ikoi gi miya masibu lanjen erga leiri ba miya masibu athu matam da lan adi sai gi halan leiramba yum da singa handul halaga anda tandu leita ba Sakat palam da mamu oilana ba hona bada hena kumang tawsinana ba angam bathak ta hona biyu amadi asigum mathodo ase makhata na thokna na bagi permanent oiba solution ama puthokpiyu haibo afam ase hamdek